Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Security Force na Kamjong Jilla dagi chingnaningai oiba yamlaba senpham kya phagatpa ngamle Manipur Sangai Festival 2025 ngarang nat ki oiba jagoi isaiga loinana loisinkhre amasung Pradhan Mantri Narendra Modi na hairi police na daita khangna amasung miyamgi apamba matung ina ningthina thabak tawbugi tangai fadaba lei Security Force na Kamjong Jilla dagi chingnaningai oiba yamlaba senpham kya phagatpa ngamle Manipur Police Control Room gi pauna hai Kamjong Jilla gi Sasat Police Station na konba Phaiko Outpost ta Security Force na acharok sing check tawbada mioi mari lupa lak 58,983 henba yamlaba senpham ga konana phakhi hairiba senpham sing asi lal holup singa mari lenaramgani haina chingnari makhata na thijanabagi damak police na khongthang kya lokhaikhre hairi amaromda Security Force na Teknopal Jilla dagi yamlaba yungang amadi surut phagat pangamle control room gi pawasina makhata na hai More Police Station gi manung channa leiba Ti Bungmol Junction dagi mioi ani yamlaba yungang amadi surut ka konana phakhi makhoi dagi tongan ba brand gi yungang full bottle lising taruk chamani phu quarter bottle samam marfudrani thoi half bottle samani phu manga amadi surut box ani phagat khi faraba mioi ani mak Teknopal Jilla dagi ni Security Force na tongan ba lal holup singi mioi manga phare Thobal Jilla gi Ingorok mamang lekai dagi RPF PLA gi kadar ama Security Force na haukiba nomaijing numita mahaki lekai dagi phagat khi numit asimakta da Imphal Jilla gi Kangla Sangom Sam mayai lekai dagi RPF PLA gi kadar amasu Jilla asigi Kangla Siphai dagi phagat khi Security Force na KCP taibang ngan bagi kadar ama haukiba ni thokaba numita Imphal Jilla gi Wangkhai Ayangpali Road dagi phagat khi Mahak Bisnupur Jilla gi Ithai Wapokpi mayai lekai dagi ni hairi Lebak Popu numita Security Force na KCP PWG gi kadarama Thobal Jilla gi Litan Thongkhong manakta leba ngamkhong dagi phagat khi Mahak Jilla asigi nungbrang makha lekai dagi ni hairi numit asimakta da Manipur Police na Pripak Pro gi kadarama Imphal West Jilla gi Khagempali panthakta leba mahaki mayum dagi phagat khi mioi asi Doctor Hospital School Van Association School, Bakery Shop, Gym Center amadi misa miyam dagi namduna sel khaibada senabani hairi. Manipur Police ki pauna hai, Jiribam Jilla gi Mongbung amadi Saijang Village ki tainaba mafam dagi Security Force na khulai kya phagat pangamle. Khulai sing adugi manungda DBBL gun ahum, magazine yauba Country-Made .32 pistol ama, 36 HE grenade ani amasung nongoi maru chamatarani pan yauri. Manipur Sangai Festival 2025 ngarang nat ki oiba jagoi isaiga loinana loisinkhre loisinbagi mapung oiba thoram Imphal gi Palace Compound da leba Bhaigachandra Open Air Theatre Boat ta pangthokhi maduda Rajyapal Ajay Kumar Bhala saruk yakhi athengbada Miss Sangai 2025 gi grand finale pangthokhi makok mathang tarabasingda mana mathum singsu yenthokhi Khuman Nampak Archery Ground da pangthokhiba Sangai Music Festival da ngarang mapan lamgi rock band Girish and the Chronicles saruk yakhi Amaromda IDP sing ngarang Sangai Festival pangthoklabanina santi leire maramaduna makhoisu masa masagi yumda halhalu haiduna Kangla gi nongchup thong mamangda wakat khongjang changsinkhre khongjang loising adu police na matam sana laksinduna makhata na irang thohankhide numidang gi matamda nupi singna IDP sing mayumda hanjin halu haiduna mairagi rally sing chatnakhi Malem gi mafam kya da pangthokna bagumasi Manipur da su World AIDS Day 2025 gi thoram pangthokli Ayat apan namkhaiduna es thengnabada awanba purakpa haiba asina sahi asigi themni Manipur State AIDS Control Society na sinduna thauramasing asi rajya thakta Imphal gi Palace Compound da leba MSFDS ki auditorium da pangthokani thauramasida rajya gi Health and Family Welfare gi Commissioner Suman Singh saruk yagani tabiriba pawasi Akasbani Imphal dagini Pradhan Mantri Narendra Modi na hairi Police na daita khangna amasung miyamgi apamba matung ina ningthina thabak tawduna makhoida miyamna maru oina nahasing nang yengliba midyang hongdohanbagi tangai fadaba lei Raipur da pangthokpa humphu suba All India Conference of Director Generals Inspector Generals of Police ki mifamda sabapati oina saruk yakhiba Pradhan Mantri na urban policing hena mapangal kankharhanaba tourist policing ningthina thabak pangthoknaba amasung leiba sida nauna chanaraba criminal law singi matangda miyamda hena khanghanaba haikhi Sri Modina
यूनिवर्सिटी अमसुंग एकेडमिक इंस्टीट्यूशन सिंगदा पुलिस इन्वेस्टिगेशन दा फोरेंसिक सिजनबगी केस स्टडीज लोकनबा खंगनखी थौरमदुदा श्री मोदीना आइन थिंख्रबा लुपसिंग सांग नाइना यंगसिनबा मेकानिज्म सेंगटपगी तंगाई फदब लई अमसुंग मसिना लेफ्ट विंग एक्सट्रीमिज्म लेतब मफम सिंगदा सखो थरंग कया पाइखटपदा साउना कानहनगनी हाइना फोंदोखी विकसित भारत सिक्योरिटी डायमेंशन साइब हिरमदा पांगथोखिबा मिफम अदुदा नेशनल सिक्योरिटी की वाफम सिंगी मतंगदा कुमना खनखी संसद की निंगथम मिफम असिदगी हौरगनी हंदकी मिफम मनुंगदा पुन्ना बिल 13 पुथोकनी बिल सिंग अदुगी मनुंगदा द नेशनल हाईवे अमेंडमेंट बिल द एटॉमिक एनर्जी बिल द कॉर्पोरेट लॉज अमेंडमेंट बिल द इंश्योरेंस लॉज अमेंडमेंट बिल अमसुंग हायर एजुकेशन कमीशन ऑफ इंडिया बिल लिसिंगनी कुनमंगा यावरी लोकसभा दा सेल थुम मंत्री निर्मला सीतारमन्ना कुमजा लिसिंगनी कुनमंगा कुंतरुकी सप्लीमेंटरी डिमांड्स फॉर ग्रांट्स की अहानबा बेस खनदुना भोट लौननबा पुथोकनी मसिगी मथक्ता श्रीमती सीतारमन्ना सेंट्रल एक्साइज अमेंडमेंट बिल अमसुंग हेल्थ सिक्योरिटी से नेशनल सिक्योरिटी सेस बिल लिसिंगनी कुनमंगा पुथोकनी संसद की निंगथम मिफम थासी 18 फाव चथगनी मसिदा पुन्ना सिटिंग 15 लेगनी मिफम असी निंगथिना पांगथोकपा ngamnabagidamag सरकार सिंधुना ngarang न्यू दिल्ली दा राजनीति दल पुमनमकी ओइबा मिफम अमा पांगथोखी ngasi phongba pause singi maruiba pausingi damak hauzik Waikhom Chitradhani leire Chitradhani Thaga Chari Nganthoi Sangai Festival loisin kibagi pau IDP singi khongjang gi pau amadi ningtham mifam gi pau na ngasi phongba pauchi singi maruiba pausing oiri ngarang loisin kiba Sangai Festival nampuda pangthok khrabasu matang chadabadagi khuntak lansi ki haiba pawasi huye lan pau gi banner headline tawri security festival oina tawkhre haiba ojoi gi wafam tak of war tawnabani haiba radhavinot ki wafam president's rule na haihodrabra haiba Dr Naragi wafam nampuda pangthok kiba nungaite haiba nimai chan gi wafam IDP singda priority pigadabani haiba Keranjit ki wafam amadi matang chadabra khali haiba Asabudin gi wafam singna sub headline oina piri Poknofamda IDP singi leptaba khongjang marakta pangthorokpa Manipur Sangai Festival loisin khre haina ahan headline tawri pauche sida Mizoram da Myanmar refugee chada 3.4 biometric drive da register tawre haiba pawmasu ahan lamai da phongli Sangai Express Manipuri edition da IDP singna kangla mamang da khongjang changsin khre leifam da handana khongjang changsil laktawri haiba pawasi ahan headline tawri pauche sida tarani ki Sangai Festival loisin khre lising ani kunithoi da mi lak ani lising 18 na yenkibadu handakti lising 10 yokidre haiba paw asisu ani shuba headline tawri khongjang changsin basu lepkhide isai nongmai sumi adumak tinki ngasidagi IDP singna leptana wakat khongjang changsin gadawri haiba paw asi sana leba ki ani shuba headline tawri pauche sida Prime Minister Modi thabak ama tawbada kanaba kaya piba luchingbani haiba Manipur Pradesh ki BJP ki President Sardagi wafam amasu ahan balamai da phongli Naharol gi thaudangda Sangai Festival lisingani kunmanga na tourism ga mari leinaba stakeholder singda maruiba fida ama piki haiba governor gi wafam ahan ba headline tawri pauche sida parliament ki ningthami fam sitting 15 tamak famgani hairakpadagi Congress party mai hona saukre haiba pawmasu ahan ba lamai da phongli Hills Hornbill Express da additional chief secretary na PMJVM amadi PMFME gi makhada machine amadi toolsing yenthokre Maurens office ki berek susanga kre haina ahan ba headline tawri Ganfiu melda IDP singbu December fawda resettle to hondriba fawba statewide agitation horogani haiba kokomi gi wafam ani shuba headline tawri Tamenglong Times da Sri Lanka da cyclone Ditwana mioi chanirom hat kre haina ahan ba lamai da phongli senapati gi khunja sing corruption thainanaba punsin kre haiba pawasi Sangai Express English edition gi ahan ba lamai la phongli People's Chronicle da Kamjong jila da mioi ahum lupa lak yankhai tare ka konana fare haiba paw ama ahan ba lamai da phongli Hornbill Festival gi damak protected area permit lokthokibagi paw Manipur Mail gi ahan ba headline tawri Nganthoi Thagatsari Chitradhani aroibada maroiba paw amuhana Security Force na Kamjong jila dagi chingnaningai oiba yamlaba senpham kya phagatpa ngamle Manipur Sangai Festival lisingani kunmanga ngarang nat ki oiba jagoi isai ga loinana loisinkhre amasung Pradhan Mantri Narendra Modi na hairi police na daita khangna amasung miyamgi apamba matung ina ningthina thabak tawbagi tangai phadaba lei paw loijare